Calling gari do kana thauchilak tuna sumang da khami aduga magi nupibu lak tana kawrai. Rani Rani sutarama male imungdagi hathu atu chenthore. Rani na kahege atu kana kobiri dubo. Khangaude calling do Rani ki mamaida khupakna thaki. Kaisarse ha nang naiba ilubadagi muledana ngasidi chalo na pamda mafamsida nang leiba yaroi. Aina kidorage. Calling amuksu Rani da khupakna thaki aduga harai. Nanaw nupa guli chabadana selbum bahaledana kaisare hujiti. Tanja duda nupa hum changai. Nupa mana Yamba calling na karita na sige inausi law pamulaw yarni ekoi pamjaroi yamse solon chinjarage sel dog jithiba ngamdo ergana kadaino sel sinabira huji. Calling wa matangang di tumina lay. Rani na ibungo itay mo hoibu amugte dinung sibiyo ngasi faudang di ekoi leje kige. Fore dima adudi hayeng laksarage. Asi haram duna nupa sing do chakre. Calling mathasa bana lore lokseluri basenpham sing asi karamne singani khanbada. Achaugi imungdani Sakhi do mapam chatluna bathori. Achauna Nangbu thilamu haibro. Sakhi na is Kayo hangno dubo. Laknavanida nungsidana. Odu inaw yay madu thabak tatli paw taine kamdori jano. As khangzade moisu moithokpa wabirunu aduda moi babana. Khangdre de tawrise. Mahu mase noi nungsinadabada ichinawsu nungsinadre tawrise. Sakhi mamito faini yenglamduna thokre. Haisabagi wani achausu magi nupini hena luna khanbana machin manawgi mari tatna daba thidok ludre nupine maruni khankre. Waraklaba matamdadi ima ipa mari mata natana kanasu changjafam leite haibaduni. Yachanglakpa adwaida Calling Rani kadu Kumargi yumda lai. Sumangda leptuna ngihaklay kaubu sungamdre. Mehemadu ingkolda injang hekluraga changlakpani. Yachang mangkapagi mami torpa duda sengna udraduna. Mehemana harai. Kana no ne. Calling na Ima machagi khonjal tabada mehem harauna. Aima yaima imausi yaurayidana. Aima mehemana harau mamobu kaushili. Mayamdu imungda koina phamduna wari sanari. Calling maru luktaduna Kumargi makhong sokna khuramduna lale haijarami. Baba nechabong tengak piyo. Kumarna Ay yaima ngasigi mikupsidabu ipana wana ngaijarapani. Nakhoina gyan tarakpa asimu harauba ani sudrane. Rani su mani maku anigi makhong sokna lale haijarami. Ima namauna apangbi oribana hairitaba kya thauritaba kya matawkhre. Namaugi ngakpipam thoktraba iransing asibu imana kreta orisu ngakpiyo. Mema mamobu hogatbiduna Mama mapa oiba ikhoida oine jabani khalini ikhoidi. Sese ngasidagidi nungsinana leherdabani ko. Taunariba mayamdu ubada khanglipi ainusu aujiti lakliba matay manaw asi yum asigi magi matay yaimani haibadu. Masu makokta fikuptuna nokmi piyainuna. Asuk nungay basida ahawa amtadi sasidana. Mehemadang muon sinuna harai. Ima kahege chasay babo. Mehemasunok laga chato aloridana. Kanta doon sinuna harai. Ay Ariba ngalay rusu chalo. Kanta na Kui masima
ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯔꯤꯕꯗ ꯀꯧꯔꯛꯑꯅꯨ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯏꯅꯨꯁꯨ ꯊꯥ 5 ꯍꯥꯏꯔꯛꯂꯦ ꯔꯥꯅꯤꯅ ꯃꯥꯒꯤ ꯃꯅꯥꯎ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ ꯂꯩꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯕꯨ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ ꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯔꯥꯅꯤꯗꯨ ꯋꯥꯇꯔ ꯕꯦꯒ ꯄꯥꯏꯗꯨꯅ ꯆꯪꯂꯛꯑꯝꯃꯤ ꯏꯅꯥꯎ ꯁꯤꯁꯦ ꯍꯥꯞꯁꯤꯅ ꯈꯣꯡꯗꯣ ꯈꯔ ꯁꯥꯟꯅꯕ ꯅꯥꯍꯟꯕꯒ ꯌꯥꯗꯦꯀꯣ ꯔꯥꯅꯤꯗꯨ ꯉꯥꯡꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯣꯡꯗ ꯋꯥꯇꯔ ꯕꯦꯒꯇꯨ ꯅꯤꯡꯊꯤꯅ ꯊꯝꯕꯤ ꯄꯤꯌꯥꯏꯅꯨ ꯃꯆꯦꯅ ꯃꯥꯒꯤ ꯍꯣꯠꯅꯕꯤꯕ ꯋꯥꯕꯤꯕ ꯑꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯨꯔꯕ ꯃꯥꯜꯂꯤ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯆꯤꯝꯕꯥꯜꯗ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ ꯔꯥꯅꯤꯁꯨ ꯄꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯀꯞꯂꯤꯕꯗꯨ ꯔꯥꯅꯤ ꯄꯥꯈꯠꯅ ꯏꯅꯥꯎ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯁꯦ ꯏꯆꯦꯗ ꯍꯥꯏꯌꯨ ꯃꯈꯨꯠꯇꯨ ꯄꯤꯌꯥꯏꯅꯨꯒꯤ ꯃꯔꯥꯏꯕꯛꯇ ꯊꯝꯗꯨꯅ ꯌꯦꯡꯉꯤ ꯊꯥꯡꯒꯠꯂꯛꯂꯤꯕ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯄꯤꯌꯥꯏꯅꯨꯅ ꯏꯆꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯀꯞꯂꯤꯗꯦ ꯏꯆꯦꯅ ꯑꯩꯒꯤ ꯋꯥꯕꯤꯕꯁꯦ ꯎꯔꯒ ꯈꯪꯗꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯗ ꯀꯞꯂꯛꯏ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯔꯥꯅꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯁꯦ ꯀꯞꯀꯅꯨꯁꯦ ꯏꯆꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯗꯤ ꯏꯊꯛꯇ ꯏꯆꯦ ꯑꯃ ꯏꯈꯥꯗ ꯏꯅꯥꯎ ꯑꯃ ꯂꯩꯔꯛꯇꯦ ꯏꯌꯥꯝꯕ ꯏꯅꯥꯎꯄꯥꯁꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦ ꯑꯩꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯑꯃ ꯔꯥꯅꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕꯤ ꯀꯞꯆꯦꯠꯄꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯖꯤꯅꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯃꯅꯨꯡꯗ ꯀꯔꯤ ꯄ꯭ꯂꯥꯟꯕꯨ ꯂꯩꯕꯅꯣ ꯈꯪꯗꯦ ꯁꯣꯝꯗ ꯑꯟꯖꯂꯤ ꯑꯃꯗꯤ ꯔꯣꯃꯥꯗꯤ ꯖꯤꯅꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯅꯣꯡꯊꯥꯡꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯖꯤꯅꯥꯅꯅꯤ ꯈꯟꯗꯨꯅ ꯖꯤꯅꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯃꯟꯁꯤꯡꯒꯦ ꯈꯟꯈ꯭ꯔꯦ ꯌꯦꯛꯅꯕ ꯁꯦꯝꯂꯛꯈꯤꯕ ꯌꯦꯛꯅꯕꯒꯤ ꯆꯥꯎꯔꯕ ꯎꯄꯥꯟꯕꯤ ꯑꯁꯤꯕꯨ ꯊꯥꯈꯤꯕ ꯔꯣꯃꯥ ꯑꯃꯗꯤ ꯑꯟꯖꯂꯤ ꯂꯣꯠꯈ꯭ꯔꯦ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯖꯤꯅꯥꯗ ꯇꯥꯏꯅꯈ꯭ꯔे ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯤꯅꯥꯅꯗꯤ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯑꯁꯤꯅꯤ ꯂꯤꯟꯗꯥꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ ꯑꯃꯔ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯑꯦꯟꯖꯥꯡꯁꯤꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ ꯂꯤꯟꯗꯥ ꯈꯨꯝꯗꯦ ꯐꯣꯟꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯂꯤ ꯑꯃꯔꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯃꯔ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯟꯗꯛꯃꯨꯛꯁꯨ ꯂꯤꯟꯗꯥꯗꯨ ꯇꯥꯗꯕꯅꯔ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯃꯔꯗꯤ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ ꯈꯣꯟ ꯀꯜꯂꯞ ꯑꯩ ꯆꯔꯥꯡ ꯂꯤꯟꯗꯥ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯂꯤꯟꯗꯥ ꯁꯥꯎꯅꯤꯡꯂ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯌꯥꯝꯕꯣ ꯈꯪꯉꯤꯅꯦ ꯈꯪꯅꯦꯕ ꯃꯤꯅ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯒ ꯀꯩꯅꯣ ꯑꯃꯔ ꯂꯤꯟꯗꯥꯒꯤ ꯃꯅꯥꯗꯨ ꯂꯩꯗꯨꯅ ꯀꯩ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣꯕ ꯑꯌꯣ ꯅꯥꯏꯌꯦꯕ ꯌꯥꯝꯕꯣ ꯊꯥꯗꯣꯛ ꯁꯦ ꯑꯃꯔ ꯊꯥꯗꯣꯛꯇꯨꯅ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯂꯤꯟꯗꯥꯗꯨ ꯑꯣꯏꯅꯔꯤꯕ꯭ꯔꯥ ꯍꯥꯏꯒꯗꯣꯏꯔꯥ ꯄꯩꯊꯣꯛꯇꯨꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯗꯨ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯆꯠꯅ ꯍꯥꯏꯔꯝꯃꯤ ꯏꯟꯖꯥꯡꯁꯦ ꯅꯪ ꯊꯣꯡꯉꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯑꯣꯐꯤꯁ ꯆꯠꯄ ꯂꯤꯟꯗꯥ ꯃꯆꯤꯟꯅ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ ꯅꯪꯀꯣ ꯑꯩꯅ ꯅꯨꯡꯁꯤꯃꯟꯕꯒꯤ ꯂꯩꯔꯕꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯒ ꯍꯧꯖꯤꯛꯇꯤ ꯖꯤꯅꯥꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯎꯔꯤ ꯅꯨꯃꯤꯠ ꯑꯁꯤ ꯁꯥꯟꯇꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯔꯨꯟꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯕꯥꯔꯗꯦ ꯇꯥꯔꯝꯃꯤ ꯖꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ
Arunna Santoibu harau-harau taramna uklammi. Arunna Itaw, changsi manungda mayamsu loina suore. Ahansingdo changlaktuna punna phaminari. Arunna Ichanupigi mingdi kari kauwa. Baba, Jina kawi. Mingsu fazai, saksu fazai sadi. Jina dunok lay kumbadi kumlaktre. Arungi nupi thoinudi Jinabu khongdagi ton fawwi yengi. Sela iba jeans mini skirt litliba furituna matamsigi chanabini haigadoribra. Litte yadabaki mamingtagi litliba haibadu oramale. Thoinu wakhalda khali. Sela iba pidesina khongul taba baidai nupidi oirabaroi. Mombina Thoinu Isa nupadi ude kaili khirge mabo. Thoinu khalam liba wakal adu nakal amada thamkhraga nokfe tawna khumlai. Ise mamanaba single lerumgani. Sandana Ita thaini bani na haina khiba wadumadi khawba yadeko. Aran sunoklaga kaudi ta haujiti angang singse saure wase matang buchari ne. Mombina Kari wari no haisibo angang singsu yaurisibo. Arun noklaga Krisuna tere tema ito ibani ki marise punchi ki leinaba nacha isa pina sena kibani. Ado haujiti matang susari hariba. Aima yam phabu wafamni na adudi natrane thoinu. Thoinu da onchiduna harakpani. Thoinu nokningdana nokfetawna. Mani se Hainariba wafamdu Thoinudi Jinabu urubadi yaninglamde. Aduga amaromda magi machanupana asigumba nupi yaroi haibasu mama oibi mahakna khanglammi. Wari sanarikan Arungi machanupado changlaammi. Roskarna Babo meham susure kekaknaba tawrase thengkhrani. Mombidi Roskarbu urubada mayada hingchangba khangdre. Nupa ama oibagi chapsarba wang chawraba saban singlem na ngangakpa wangang aduda lisabi haibadu oramnadi khalaktaba natte. Jina sa adu mangai ngihakti wakal amadani Roskar ubada pungaw ngawkre. Arunna Hoi Roskar do lairiba sing aduda hanna yinglamda thokige tawi. Ibungo amta ngaikho. Kege babo Laglibase nang pabung sandani aduga amasina nang mama memchani. Roskar ahan ani duda momon minuka loinana makok nontaduna nonglupa uli. Arun makatarai amasina nang pabung sandagi naitong bukjabi machanupini mamingna Jina. Jinadu Roskar da mabu masak takpa duda irang puba minok amaga loinana Roskar ding lai. Roskar su Jinarom dai piring lai. Mapana hariba dugi ona tainabada mamato onsinduna hari. Mom, thengkrani lamlakpa marupsu krayawe lakbiroko. Ase haramduna chakre. Jinadi Roskarna hai hello harakani khalambani adubu haramdaba aduda sauningba phaujai. Arunna Itaw kekaknaba tawraslo kem khanbirunuko aigi chasi wake angangdabani. Santa sunoklaga Krisu kaide itaw. Kekak pasulori ahan masendi wari nungari. Jina Roskar butana tana dani yingli. Roskar di hainadaba haibadu ori ngasigi numitchi. Ngihaki matung makoy shimda halagnari. Jina pamung dihiptuna Roskar bu ningsingduna nakfetaujay. Amuksu mathanda haijay. Aduk jinglim manupa. As kay kubajano ngawre haiba. Somdana Ranina chaksangda chak thongli. Me masu nakanda momobu sangbiri. Ranina Ima kenjang thonguge. Me mana Imau siri imau na charing bakarino hekta thongu. Ima gidi iyade hek yaise. Ahima
ꯑꯗꯨꯗꯤ ꯍꯋꯥꯏ ꯇꯔꯛꯁꯤ ꯀꯥꯡꯁꯣꯏ ꯇꯧꯁꯤꯜꯂꯒꯦ ꯑꯁꯤꯟꯕꯗꯨꯒ ꯍꯣꯏ ꯍꯣꯏ ꯔꯥꯅꯤ ꯊꯕꯛꯇꯨ ꯇꯧꯅ ꯇꯧꯅ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯪꯉꯨ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯈꯤꯕꯗ ꯏꯪꯈꯣꯜꯁꯦ ꯕꯟꯗꯥꯟꯗ ꯂꯩ ꯍꯥꯏꯅ ꯅꯣꯡꯃ ꯄꯥꯕꯨꯡꯗꯣ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ ꯃꯦꯝꯃ ꯑꯋꯥꯕꯒꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯔꯤ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯇꯣꯝꯕꯁꯨ ꯊꯕꯛ ꯇꯧꯕ ꯀꯨꯏꯗ꯭ꯔꯤ ꯈꯔ ꯂꯩꯔꯒ ꯍꯜꯂꯅꯤꯗ ꯀꯩꯗꯧꯔꯒꯦ ꯏꯃꯧꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯏꯃꯥ ꯁꯨꯝ ꯍꯪꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯀꯥꯟꯇꯁꯨ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯅ ꯐꯥꯏꯜ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯄꯤꯌꯥꯏꯅꯨꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯕꯤꯗꯕ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯕ ꯑꯗꯨꯗ ꯋꯥꯔꯧꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯒꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯥꯟꯇꯁꯨ ꯃꯥꯒꯤ ꯃꯊꯧ ꯆꯤꯟꯕꯅꯔꯥ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗ꯭ꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯅ ꯊꯣꯛꯂꯛꯄꯗ ꯀꯣꯂꯤꯡꯒ ꯊꯦꯡꯅꯩ ꯄꯤꯌꯥꯏꯅꯨꯗꯨ ꯁꯥꯎꯅ ꯊꯣꯛꯂꯛꯄꯗ ꯐꯤ ꯁꯨꯂꯝꯗ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯂꯩꯕꯅꯤ ꯐꯤ ꯏꯅꯤꯡꯂꯒꯅ ꯍꯦꯛ ꯏꯟꯕ ꯏꯅꯤꯡꯗ꯭ꯔꯒꯅ ꯏꯟꯗꯕꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯐꯤ ꯏꯜꯂꯤ ꯏꯟꯗꯦ ꯅꯣꯡꯃꯇ ꯍꯥꯏꯗꯕꯅ ꯚꯥꯞꯁꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯀꯣꯂꯤꯡꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯥꯁꯨ ꯄꯤꯌꯥꯏꯅꯨꯕꯨ ꯊꯩꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯗꯤ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯍꯥꯏꯔꯛꯏ ꯄꯤꯌꯥꯏꯅꯨꯅ ꯏꯇꯦ ꯀꯣꯛ ꯇꯧꯗꯣ ꯐꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯣꯔꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ ꯀꯣꯂꯤꯡꯗꯨ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯁꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯃꯔꯣꯝꯗ ꯄꯤꯌꯥꯏꯅꯨꯒꯤ ꯏꯆꯝ ꯆꯝꯖꯕ ꯑꯗꯨꯗ ꯅꯣꯛꯂꯛꯏ ꯁꯣꯝꯗ ꯄꯤꯌꯥꯏꯅꯨꯗꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯔꯥꯅꯤꯅ ꯆꯥꯛ ꯊꯤꯔꯤꯕꯗꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯦꯟꯖꯥꯡꯗꯣ ꯍꯥꯞꯄꯤ ꯔꯥꯅꯤꯅ ꯏꯅꯥꯎ ꯊꯝꯃꯣꯁꯦ ꯏꯆꯦ ꯇꯧꯒꯦ ꯑꯁ ꯏꯆꯦ ꯌꯥꯅꯤ ꯑꯩ ꯁꯨꯝ ꯇꯧꯒꯦ ꯏꯆꯦꯅ ꯀꯩꯝꯇ ꯇꯧꯍꯟꯗꯕꯒꯤ ꯑꯩ ꯍꯩꯇꯕ ꯍꯦꯟꯖꯤꯜꯂꯦꯀꯣ ꯑꯩꯃ ꯃꯁꯤꯗꯤ ꯆꯂꯣ ꯆꯂꯣ ꯊꯝꯃꯣ ꯅꯪ ꯇꯥꯃꯣ ꯀꯧꯔꯣ ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯀꯧꯔꯝꯃꯨ ꯅꯥꯇꯩꯁꯨ ꯑꯁ ꯇꯥꯃꯣ ꯀꯧꯗꯦ ꯏꯆꯦ ꯀꯀꯥꯇꯣꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯅꯤꯗꯨ ꯊꯣꯛꯈ꯭ꯔꯤꯕ ꯄꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯏ ꯄꯤꯌꯥꯏꯅꯨꯗꯨ ꯀꯨꯃꯥꯔ ꯃꯦꯝꯃ ꯑꯃꯗꯤ ꯀꯣꯂꯤꯡꯕꯨ ꯆꯄꯥꯎ ꯄꯤꯔꯝꯗꯨꯅ ꯀꯥꯟꯇꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯏ ꯀꯥꯟꯇꯗꯨ ꯉꯁꯥꯏ ꯂꯩꯍꯧꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯆꯪꯂꯛꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯁꯨ ꯀꯥꯟꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯄꯤꯌꯥꯏꯅꯨꯅ ꯆꯄꯥꯎ ꯄꯤꯕ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯄ ꯍꯧꯏ ꯀꯥꯟꯇꯅ ꯑꯩ ꯀꯣꯟꯅ ꯆꯥꯒꯦ ꯄꯤꯌꯥꯏꯅꯨꯗꯨ ꯑꯃꯨꯛꯇꯪ ꯀꯥꯟꯇꯗ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯣꯂꯤꯡꯅ ꯑꯇꯣꯝꯕꯗꯤ ꯆꯥꯔꯣ ꯍꯥꯏꯔꯤ ꯏꯇꯩ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯋꯤ ꯊꯕꯛ ꯆꯤꯟꯕ ꯃꯥꯜꯂꯤ ꯀꯨꯃꯥꯔꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯆꯥꯔꯁꯅꯤ ꯏꯃꯧꯗꯤ ꯆꯥꯊꯣꯛꯑꯁꯤ ꯉꯥꯏꯔꯨꯔꯅꯨ ꯄꯤꯌꯥꯏꯅꯨꯗꯨ ꯆꯥꯛꯇꯤ ꯂꯥꯝꯃꯕꯅꯤ ꯑꯗꯨꯕꯨ ꯀꯥꯟꯇ ꯆꯥꯗ꯭ꯔꯕꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯁꯨ ꯀꯀꯥꯇꯣꯟꯒ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯦꯝꯃꯅ ꯑꯩ ꯌꯥꯗꯦ ꯌꯥꯗꯦ ꯏꯁꯨꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯊꯣꯛ ꯂꯥꯛꯑꯣ ꯃꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯄꯤꯌꯥꯏꯅꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯄꯤꯌꯥꯏꯅꯨꯗꯤ ꯆꯥꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯂꯩ ꯀꯨꯃꯥꯔꯗꯨ ꯋꯥꯔꯤ ꯍꯧꯔꯛꯏ ꯏꯍꯩꯃꯥ ꯀꯣꯂꯤꯡꯅ ꯕꯕꯥ ꯏꯁꯨꯗꯣ ꯁꯤꯗ ꯊꯝꯂꯁꯤꯗꯅ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯍꯣꯏ ꯕꯕꯥ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ ꯃꯦꯝꯃꯅ ꯏꯁꯨꯗꯣ ꯃꯤꯔꯝꯗꯨꯗ ꯇꯝꯍꯟꯗ꯭ꯔꯁꯨ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯗ ꯇꯝꯍꯜꯂꯁꯤ ꯌꯥꯏꯃ ꯍꯣꯏꯃ ꯍꯟꯗꯛ ꯆꯍꯤꯒꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯔꯛꯑꯅꯤ ꯄꯤꯌꯥꯏꯅꯨꯅ ꯏꯇꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯍꯟꯗꯛ ꯀ꯭ꯂꯥꯁ 4ꯅꯤ ꯑꯦ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯔꯥꯅꯤꯅ ꯅꯣꯛꯂꯒ ꯃꯥꯅꯤ ꯑꯗꯨꯗꯤ ꯄꯣꯛꯂꯛꯄꯒ ꯊꯝꯈ꯭ꯔꯤꯔꯣ ꯍꯥꯏꯁꯦ ꯕꯣꯔꯗꯤꯡꯗ ꯃꯌꯥꯝꯗꯨ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨꯗ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯏ
ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯀꯥꯟꯇꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯀꯥꯟꯇ ꯐꯤꯔꯣꯟ ꯍꯣꯡꯅ ꯄꯤꯌꯥꯏꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯀꯥꯟꯇꯒꯤ ꯋꯥꯈꯜꯗꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯆꯥꯛ ꯆꯥꯔꯕꯣꯏ ꯈꯟꯗꯨꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯗꯨ ꯀꯔꯤꯕꯨ ꯈꯜꯂꯛꯄꯅꯣ ꯐꯨꯛꯍꯧꯒꯠꯇꯨꯅ "ꯀꯀꯥꯇꯣꯟ, ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ?" "ꯑꯩꯗꯣ ꯆꯥꯅꯤꯡꯗ꯭ꯔꯦ. ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯑꯉꯥꯡꯒꯤ ꯁꯣꯏꯆꯤ ꯌꯥꯎꯔꯛꯇꯅ ꯆꯥꯛꯁꯨ ꯆꯥꯁꯤꯜꯂꯛꯏ." ꯄꯤꯌꯥꯏꯅꯨꯗꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛ ꯐꯅ ꯂꯥꯝꯃꯕꯁꯨ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗ꯭ꯔꯦ꯫ ꯀꯥꯟꯇꯁꯨ ꯄꯤꯌꯥꯏꯅꯨꯒꯤ ꯐꯩꯖꯨꯞꯇꯨ ꯁꯦꯝꯕꯤꯔꯝꯗꯨꯅ ꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯔꯥꯅꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯃꯄꯨ ꯃꯉꯣꯟꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯣꯂꯤꯡꯗꯨ ꯅꯣꯡꯃꯤ ꯂꯦꯞꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯔꯥꯅꯤꯅ "ꯀꯔꯤ ꯏꯔꯥꯡꯅꯣ ꯃꯩ ꯇꯥꯃꯨꯒꯤꯗꯨꯅ?" "ꯑꯩꯕꯨ ꯍꯩꯅꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ? ꯃꯪꯗꯕꯧ ꯃꯪꯂꯨꯗꯕꯅꯤ ꯉꯁꯤ ꯅꯪꯒꯤ ꯑꯍꯣꯡꯕꯁꯦ." "ꯑꯁꯤꯕꯨ ꯋꯥꯅꯤꯅ. ꯑꯗꯣ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗꯨꯕꯨ?" "ꯑꯇꯣꯝꯕꯒ ꯇꯥꯟꯅꯔꯦ. ꯉꯔꯥꯡ ꯁꯦꯟ ꯊꯤ ꯂꯣꯏꯈ꯭ꯔꯕꯅꯤ. ꯏꯪꯈꯣꯜ ꯁꯣꯟꯗꯣꯛꯑꯦ." "ꯑꯗꯣ ꯅꯪꯕꯨ ꯑꯥꯒꯤ ꯌꯨꯝꯗꯣ ꯃꯤꯁ ꯇꯧꯗ꯭ꯔꯣ?" "ꯇꯧꯖꯗꯦ. ꯃꯩ ꯇꯥꯃꯨꯗꯤ ꯃꯤꯁ ꯇꯧꯔꯝꯅꯤ. ꯆꯠꯄꯤꯈ꯭ꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯣꯂꯤꯡꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫